ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤ ꯇꯥꯗ꯭ꯔꯕ ꯈꯨꯡꯒꯪ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯤ ꯇꯥꯗ꯭ꯔꯕ ꯈꯨꯡꯒꯪ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯩꯔꯥꯕ ꯊꯧꯕ ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯝꯖꯥꯟꯕ ꯃꯈꯣꯏ ꯃꯔꯤꯗꯣ ꯄꯨꯟꯅ ꯒꯥꯔꯤ ꯑꯃ ꯇꯣꯡꯗꯨꯅ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯍꯥꯏꯅꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯕꯨꯠ ꯊꯣꯛꯏ ꯆꯪꯅꯕ ꯉꯝꯗꯦ ꯍꯥꯏꯕ ꯑꯆꯧꯕ ꯊꯥꯏꯅ ꯁꯣꯃꯤꯟ ꯑꯣꯏꯔꯝꯕ ꯍꯥꯏꯕꯗꯤ ꯎ ꯈꯥꯏꯕꯒꯤ ꯊꯕꯛ ꯇꯧꯔꯝꯕ ꯆꯥꯎꯔꯕ ꯒꯣꯗꯥꯎꯟ ꯑꯃꯗ ꯃꯈꯣꯏ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯃꯔꯤꯗꯣ ꯃꯐꯝ ꯑꯗꯨ ꯌꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯑꯣ ꯁꯤꯒꯤ ꯅꯥꯄꯤꯅ ꯄꯨꯡꯁꯣꯡ ꯁꯣꯡꯖꯜꯂꯕ ꯁꯤꯒꯤ ꯎ ꯈꯥꯏꯕꯒꯤ ꯃꯦꯆꯤꯟ ꯑꯆꯧ ꯑꯆꯧꯕ ꯂꯩꯕ ꯃꯐꯝꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯥꯝꯅ ꯇꯝꯅꯩ ꯍꯥꯏꯔꯤꯁꯦ ꯃꯥꯅꯦ ꯑꯩꯈꯣꯏꯗ ꯃꯤꯅ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯈꯤꯕꯗꯨ ꯁꯤꯒꯤ ꯃꯐꯝꯁꯤꯅꯤ ꯐꯣꯇꯣꯒ ꯄꯨꯟꯅ ꯊꯥꯔꯛꯈꯤꯕꯅꯤ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯃꯐꯝꯁꯤꯗꯕꯨ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯕꯨ ꯊꯥꯖꯕ꯭ꯔꯅꯦ ꯑꯗꯨꯝꯅ ꯃꯩꯔꯥꯕ ꯑꯃꯗꯤ ꯊꯧꯕ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯝꯌꯥꯟꯕꯅ ꯃꯤꯅ ꯂꯩ ꯍꯥꯏꯔꯕꯅꯤꯅ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ ꯂꯩꯇ꯭ꯔꯒꯕꯨꯗꯤ ꯂꯩ ꯍꯥꯏꯔꯛꯑꯣꯏ ꯃꯈꯣꯏꯁꯨ ꯊꯦꯡꯅꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯗꯤ ꯃꯗꯨꯗ ꯃꯩꯔꯥꯕꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯁꯣꯡꯖꯜꯂꯤꯕꯁꯤꯒ ꯍꯥꯏꯔꯒꯕꯨꯗꯤ ꯍꯣꯏ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯈꯪꯉꯕꯅꯤꯅ ꯍꯣꯔꯦꯟ ꯅꯥꯏꯠ ꯇꯥꯏꯝꯗ ꯑꯣꯏꯅ ꯂꯥꯛꯑꯁꯤꯅꯦꯀꯣ ꯍꯟꯅꯔꯁꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯩꯔꯥꯕ ꯊꯧꯕ ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯝꯌꯥꯟꯕ ꯃꯈꯣꯏ ꯃꯔꯤꯗꯣ ꯑꯃꯨꯛ ꯃꯐꯝ ꯑꯗꯣ ꯈꯪꯂꯕꯒꯤ ꯇꯨꯡꯗ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯇꯝꯅꯩ ꯆꯪꯕ ꯉꯝꯃꯗꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯈꯤꯕ ꯅꯤꯄꯥ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨ ꯌꯧꯔꯨꯔꯦ ꯃꯐꯝ ꯑꯗꯨꯗ ꯎ ꯍꯧꯍꯧꯕ꯭ꯔꯥ ꯑꯃꯗꯤ ꯅꯥꯄꯤ ꯁꯣꯡꯖꯟꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯃꯩꯔꯥꯕ ꯊꯧꯕ ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯝꯌꯥꯟꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯃꯇꯤꯛ ꯆꯥꯅ ꯀꯦꯃꯦꯔꯥꯁꯤꯡ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯉꯥꯜꯂꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯔꯗꯨꯅ ꯃꯈꯣꯏꯗ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯎ ꯈꯥꯏꯕꯒꯤ ꯃꯦꯆꯤꯟ ꯊꯥꯏꯅ ꯑꯃ ꯑꯣꯏꯔꯝꯕ ꯍꯧꯖꯤꯛꯄꯨꯗꯤ ꯀꯔꯤꯃꯠꯇ ꯃꯊꯧ ꯇꯧꯈꯤꯗ꯭ꯔꯕ ꯃꯌꯥꯝꯅ ꯌꯥꯝꯅ ꯇꯝꯅꯩ ꯍꯥꯏꯗꯨꯅ ꯊꯝꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯂꯥꯛꯂꯤ ꯃꯈꯣꯏ ꯃꯔꯤ ꯑꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯃꯈꯣꯏ ꯃꯁꯥꯒꯤ ꯆꯦꯅꯦꯜ ꯍꯥꯡꯗꯣꯛꯇꯨꯅ ꯀꯤꯔꯕ ꯃꯐꯝ ꯀꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯃꯗꯨꯗ ꯂꯥꯏ ꯂꯩ ꯅꯠꯇ꯭ꯔꯒꯅ ꯂꯩꯇꯦ ꯇꯝꯅꯩ ꯅꯠꯇ꯭ꯔꯒꯅ ꯇꯝꯅꯗꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯑꯗꯨꯒꯨꯝꯂꯕ ꯒꯣꯁ ꯍꯟꯇꯔ ꯀꯥꯡꯕꯨꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯩꯔꯥꯕ ꯊꯧꯕ ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯝꯌꯥꯟꯕ ꯃꯈꯣꯏ ꯃꯔꯤꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯉꯁꯥꯏ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕ ꯑꯆꯧꯕ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯎ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟ ꯇꯧꯔꯝꯕ ꯃꯐꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯕꯅꯤ ꯃꯈꯣꯏ ꯃꯔꯤꯅ ꯃꯐꯝ ꯑꯗꯨ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯎ ꯈꯥꯏꯐꯝꯒꯤ ꯃꯦꯆꯤꯟ ꯂꯩꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯞꯅ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯎ ꯈꯥꯏꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯂꯧꯕꯨꯛ ꯑꯃꯒꯤ ꯃꯇꯥꯏꯋꯥꯏꯗ ꯂꯩꯕꯅꯤ ꯑꯀꯣꯏꯕꯗ ꯃꯤ ꯑꯃꯠꯇ ꯇꯥꯕꯖꯥꯠ ꯅꯠꯇꯦ ꯁꯣꯡꯕꯅꯁꯨ ꯑꯃꯨꯛꯇꯣꯏꯕ ꯖꯪꯒꯜꯒ ꯆꯞ ꯃꯥꯟꯅꯅ ꯁꯣꯡꯂꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯣ ꯒꯦꯠ ꯑꯗꯣ ꯁꯦꯠꯊꯔꯗꯨꯅ ꯃꯈꯣꯏ ꯆꯪꯉꯛꯂꯤ ꯒꯦꯠ ꯑꯗꯨꯁꯨ ꯀꯨꯏꯅ ꯃꯤ ꯆꯠꯊꯣꯛ ꯆꯪꯁꯤꯟ ꯇꯧꯗꯨꯅ ꯂꯩꯔꯛꯄ ꯑꯃꯗꯤ ꯑꯀꯣꯏꯕꯗꯨꯗ ꯈꯥꯖꯤꯜꯂꯤꯕ ꯐꯛꯆꯦꯠꯁꯤꯡ ꯑꯗꯨꯁꯨ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯀꯌా ꯈꯥꯡꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯂꯣꯏꯅꯃꯛ ꯈꯥꯛꯂꯤ ꯄꯦꯛ ꯇꯦꯛꯂꯤ ꯃꯈꯣꯏ ꯃꯔꯤꯗꯣ ꯂꯤꯁꯜꯂꯛꯂꯒ ꯃꯅꯨꯡꯂꯣꯝꯗ ꯆꯪꯁꯜꯂꯛꯂꯕꯒꯤ ꯇꯨꯡꯗ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯦꯃꯦꯔꯥ ꯀꯥꯞꯄ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯑꯩꯈꯣꯏꯅ ꯉꯍꯥꯟ ꯃꯈꯩ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯤꯒꯨꯝꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯑꯩꯗꯤ ꯄꯣꯏꯔꯦ ꯀꯔꯤ ꯊꯦꯡꯅꯔꯒꯦ ꯍꯥꯏꯁꯤꯕꯣ ꯏꯁꯥꯗ ꯀꯔꯤꯅꯣꯃ ꯏꯐꯥꯎ ꯐꯥꯎꯕ ꯅꯪꯒꯤꯗꯤ ꯑꯗꯨꯗꯅꯤꯕꯣ ꯍꯣꯏ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯔꯕꯅꯤꯅꯦ ꯑꯃꯨꯛꯀ ꯇꯧꯗ ꯌꯥꯔꯣꯏ ꯍꯟꯖꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯤ ꯄꯣꯏꯔꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯣ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯃꯁꯦ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯉꯥꯡꯕ ꯃꯥꯒꯤ ꯍꯧꯅꯕꯤ ꯋꯥꯍꯩ ꯑꯃꯅꯤ ꯃꯔꯝꯗꯤ ꯌꯦꯡꯂꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯃꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯅꯕꯒꯤꯗꯃꯛꯇ ꯄꯣꯏꯔꯩꯅ ꯁꯦꯝ ꯁꯥꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯂꯝꯌꯥꯟꯕ ꯊꯧꯕ ꯑꯃꯗꯤ ꯃꯩꯔꯥꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯌꯥꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ
ꯃꯐꯝ ꯑꯁꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯗ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯂꯩ ꯅꯠꯇ꯭ꯔꯒ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗꯤ ꯃꯅꯨꯡ ꯆꯪꯂꯒ ꯈꯪꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯣ ꯄꯨꯂꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯎ ꯈꯥꯏꯕꯝꯒꯤ ꯑꯆꯧꯕ ꯎꯁꯤꯡꯅ ꯊꯝꯒꯗꯧꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯋꯥꯏꯗ ꯍꯥꯟꯅ ꯆꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯑꯀꯣꯟꯕ ꯑꯃꯗꯤ ꯄꯠꯊ ꯄꯨꯝꯊꯔꯛꯂꯕ ꯎ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯂꯒ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡ ꯑꯣꯏꯅ ꯊꯝꯕ ꯌꯥꯔꯕꯖꯥꯠꯅꯤ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯑꯁꯨꯛ ꯆꯥꯎꯔꯕ ꯎꯒꯥꯁꯤꯕꯨ ꯑꯃꯠꯇ ꯌꯣꯟꯊꯣꯛꯇꯕꯤꯗ ꯊꯝꯃꯤꯁꯤꯕꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯧꯕꯅ ꯃꯔꯝ ꯂꯩꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯆꯪꯕ ꯉꯝꯃꯗꯦ ꯍꯥꯏꯗꯨꯗꯤ ꯆꯪꯕ ꯉꯝꯗꯅ ꯀꯃꯥꯏꯅ ꯎ ꯂꯧꯊꯣꯛꯄ ꯂꯥꯛꯀꯗꯣꯏꯅꯣ ꯑꯣ ꯑꯗꯣ ꯑꯩꯈꯣꯏ ꯆꯪꯉꯤꯁꯤꯗꯤ ꯀꯔꯤꯝ ꯇꯧꯔꯛꯇꯦ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯒꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯄꯣꯏꯔꯩꯅ ꯃꯍꯥꯛꯀꯤ ꯐꯣꯟꯒꯤ ꯘꯔꯤ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯄꯨꯡꯗꯤ 12 ꯇꯥꯔꯛꯀꯗꯧꯔꯦꯍꯦ ꯃꯤꯅꯤꯠ 15ꯗ ꯉꯥꯏꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯧꯕꯅ ꯑꯁ ꯑꯗꯨꯗꯤ ꯆꯞ ꯆꯥꯔꯦꯔꯦ ꯑꯁꯣꯝ ꯊꯪꯕ ꯅꯥꯀꯟꯗ ꯈꯔ ꯆꯠꯁꯤꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯆꯪꯉꯛꯂꯤꯕ ꯎ ꯈꯥꯏꯐꯝ ꯑꯣꯏꯔꯤꯕ ꯃꯦꯆꯤꯟꯁꯤꯡ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯏ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯔꯤꯅ ꯁꯨꯝ ꯂꯥꯛꯇꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯗꯨꯅ ꯁꯨꯝ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯌꯣꯠꯆꯩꯒꯨꯝꯕ ꯑꯃ ꯃꯈꯥꯗ ꯇꯥꯈꯤꯕꯒꯤ ꯄꯔꯥꯡ ꯃꯔꯥꯡ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯌꯣꯠꯁꯨ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯂꯝꯌꯥꯟꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯈꯤꯕꯗꯨꯗ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯕꯖꯥꯠꯅꯤ ꯑꯁ ꯈꯔ ꯍꯧꯔꯛꯑꯦ ꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯍꯜꯂꯨꯔꯁꯤꯔꯣ ꯇꯝꯅꯩ ꯑꯁꯤ ꯈꯪꯉꯦ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯃꯈꯣꯏꯗꯅꯤ ꯇꯥꯕ ꯃꯁꯛꯁꯨ ꯎꯗꯅ ꯃꯁꯛ ꯗꯥꯏꯔꯦꯛ ꯎꯔꯀꯥꯟꯗꯅꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯟꯗꯣꯏꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯣꯏꯔꯩꯅ ꯃꯁꯛ ꯎꯔꯒ ꯌꯨꯝꯗ ꯍꯟꯕ꯭ꯔꯥ ꯏꯕꯨꯅꯦ ꯂꯥꯏꯔꯩꯕꯥꯛꯇ ꯑꯣꯏꯅ ꯍꯟꯗꯣꯔꯤꯕꯣꯅꯤꯗ ꯑꯁꯣꯝꯅ ꯉꯥꯡꯅꯔꯤꯕꯗꯣ ꯀꯦꯃꯦꯔꯥ ꯑꯗꯨꯗꯁꯨ ꯂꯣꯏꯅꯃꯛ ꯇꯥꯔꯤꯕꯅꯤ ꯌꯥꯎꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯗꯣ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯆꯥꯎꯔꯕ ꯃꯦꯆꯤꯟꯁꯤꯡ ꯑꯃꯗꯤ ꯇꯦꯛꯈ꯭ꯔꯕ ꯍꯣꯔꯥꯏꯁꯤꯡ ꯑꯗꯨꯅ ꯊꯝꯂꯤꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯁꯨ ꯊꯝꯂꯤꯕ ꯀꯥ ꯑꯃꯗ ꯃꯈꯣꯏ ꯑꯁꯦ ꯆꯪꯁꯤꯜꯂꯛꯏ ꯀꯥ ꯑꯗꯨ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯐꯃꯨꯡ ꯑꯃꯁꯨ ꯊꯥꯔꯝꯃꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯌꯥ ꯑꯀꯣꯏꯕꯁꯤꯡ ꯑꯗꯨꯗꯤ ꯌꯣꯇꯦꯛ ꯊꯥꯡꯇꯦꯛ ꯑꯇꯦꯛ ꯑꯀꯥꯏ ꯉꯥꯛꯇꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯥ ꯑꯗꯨꯒ ꯊꯪꯅꯕꯗ ꯑꯆꯧꯕ ꯃꯣꯇꯣꯔ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯃꯣꯇꯣꯔ ꯑꯁꯦ ꯌꯥꯝꯅ ꯆꯥꯎꯏ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯜꯂꯕ ꯃꯤꯔꯥꯡ ꯀꯥꯔꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯐꯃꯨꯡ ꯊꯥꯔꯤꯕ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯑꯁ ꯉꯥꯛ ꯑꯗꯨꯝ ꯐꯝꯈꯤꯁꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯔꯨꯕꯗ ꯃꯍꯥꯛꯀꯤ ꯃꯊꯨꯟꯗ ꯆꯣꯠ ꯆꯣꯠ ꯂꯥꯎꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯐꯝꯖꯤꯟꯕꯒꯨꯝ ꯇꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯀꯩꯅꯣꯅꯦ ꯆꯣꯠꯄ꯭ꯔꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯧꯒꯠꯂꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤꯝꯇ ꯇꯧꯗꯦ ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯒꯤꯠ ꯅꯝꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯃꯇ ꯇꯧꯗꯦ ꯈꯔꯪ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯑꯁ ꯃꯑꯣꯡ ꯑꯃꯅꯤꯍꯦ ꯆꯣꯠꯀ ꯂꯥꯎꯔꯛꯄꯗꯨꯗ ꯑꯩꯗꯤ ꯆꯣꯠꯂꯕꯣꯏ ꯅꯤꯡꯉꯨꯔꯦ ꯃꯗꯨꯗ ꯊꯧꯕꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯌꯥꯔꯤꯕꯉꯣ ꯏꯁꯤꯡ ꯆꯠꯁꯤꯜꯂꯒꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯨ ꯅꯪꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯒꯟꯕ ꯃꯤꯅꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯗ ꯅꯪ ꯌꯥꯎꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤꯍꯦ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯄꯣꯏꯔꯩꯅ ꯑꯩꯕꯨ ꯌꯥꯝꯅ ꯀꯤꯒꯟꯕ꯭ꯔꯅꯦ ꯅꯣꯏ ꯂꯨ ꯍꯨꯟꯇꯣꯛꯑꯃꯒ ꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎꯅꯕꯗꯨꯗ ꯃꯩꯔꯥꯕꯅ ꯍꯩ ꯉꯥꯏꯈꯣ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯒꯨꯝ ꯇꯧꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯇꯨꯃꯤꯟ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯍꯧꯅ ꯅꯣꯛꯊꯣꯛꯔꯒ ꯑꯗꯨꯃꯥꯏꯅ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯐꯩꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯝꯌꯥꯟꯕꯅ ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯋꯥꯌꯔ ꯑꯃꯠꯇꯁꯨ ꯁꯝꯗ꯭ꯔꯕ ꯃꯤꯔꯥꯡ ꯀꯥꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯃꯣꯇꯣꯔ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯉꯪꯂꯛꯈꯤ ꯃꯣꯇꯣꯔ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤ ꯕꯨꯗ꯭ꯔꯨꯡ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯣꯇꯣꯔ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗꯗꯤ ꯃꯣꯇꯣꯔ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯃꯤꯔꯥꯡ ꯏꯀꯥ ꯀꯥꯁꯜꯂꯒ ꯄꯤꯇꯥꯗꯣ ꯏꯁꯦ ꯁꯦꯒꯥꯏꯔꯒ ꯄꯜꯂꯒ ꯑꯗꯨꯃꯛ ꯃꯤꯔꯥꯡ ꯀꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤꯅ ꯄꯣꯠꯇꯤ ꯐꯖꯅ ꯇꯧꯔꯦꯍꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔ ꯃꯇꯨꯡꯗ ꯄꯣꯏꯔꯩꯅ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯃꯥꯏꯑꯣꯟꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯃꯌꯥꯝꯗ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯊꯧꯕ ꯃꯩꯔꯥꯕ ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯝꯌꯥꯟꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯁꯣꯝꯂꯣꯝ ꯊꯪꯕ ꯍꯥꯏꯕꯗꯤ ꯑꯋꯥꯡꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯌꯥꯝꯅ ꯍꯧꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯣꯛ ꯈꯨꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯑꯗꯨꯝꯅ ꯂꯣꯛ ꯑꯍꯨ ꯍꯥꯏꯗꯨꯅ ꯑꯍꯨꯝꯂꯛ ꯈꯨꯔꯝꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤꯗꯣ ꯕꯨꯗ꯭ꯔꯨꯡ ꯆꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯣꯝꯗ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯩꯔꯥꯕ ꯊꯧꯕ ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯝꯌꯥꯟꯕ ꯃꯈꯣꯏ ꯃꯔꯤ ꯑꯁꯦ ꯅꯤꯡꯁꯥ ꯐꯨꯏꯅ ꯍꯣꯜꯂꯛꯂꯤ ꯍꯨꯃꯥꯡ ꯄꯥꯈꯠꯂꯛꯂꯕꯅꯤ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯕ ꯍꯧꯔꯛꯂꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯔꯤꯅ
ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯪꯂꯦ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯇꯝꯅꯔꯦꯁꯦ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯇꯧꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯧꯕ ꯑꯃꯗꯤ ꯄꯣꯏꯔꯩꯅ ꯉꯥꯏꯈꯣꯗ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯣ ꯃꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯃꯇꯝ ꯑꯗꯨꯗ ꯂꯝꯌꯥꯟꯕꯅ ꯌꯥꯔꯦꯁꯦ ꯃꯤꯅꯕꯨ ꯀꯗꯥꯏꯗꯒꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯂꯥꯛꯇꯣꯏꯅꯣ ꯑꯉꯥꯎ ꯑꯐꯩꯒꯤ ꯇꯥꯏꯞꯇ ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯥꯎ ꯑꯁꯣꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯔꯤꯅ ꯊꯣꯛꯈꯤꯅꯕ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯎ ꯈꯥꯏꯐꯝ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯃꯦꯆꯤꯟꯁꯤꯡ ꯑꯃꯗꯤ ꯌꯨꯝꯈꯠꯇꯨꯅ ꯊꯝꯂꯤꯕ ꯆꯥꯎꯔꯕ ꯌꯣꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯩꯔꯥꯕ ꯊꯧꯕ ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯝꯌꯥꯟꯕ ꯃꯈꯣꯏ ꯃꯔꯤꯅꯁꯨ ꯃꯈꯣꯏꯒꯤ ꯂꯥꯏꯠꯁꯤꯡꯗꯣ ꯁꯠ ꯀꯥꯞꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝ ꯃꯔꯤ ꯆꯦꯟꯈꯤꯕꯗꯣ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤꯗꯤ ꯄꯥꯈꯠꯈꯤꯕꯅ ꯆꯦꯜꯂꯣꯔꯁꯤ ꯍꯥꯏꯗꯨꯅ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯊꯣꯛꯈꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯆꯦꯟꯊꯣꯛꯄ ꯃꯇꯝꯗ ꯃꯅꯤꯡꯂꯣꯝꯗꯁꯨ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯃꯤꯑꯣꯏ ꯈꯔ ꯇꯥꯟꯅꯔꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯉꯥꯜꯂꯕ ꯇꯣꯔꯆ ꯂꯥꯏꯠꯁꯤꯡ ꯑꯗꯣ ꯀꯥꯞꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯣꯏ ꯅꯨꯄꯥ ꯃꯔꯤ ꯃꯉꯥ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯩꯔꯥꯕ ꯊꯧꯕ ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯝꯌꯥꯟꯕꯅ ꯅꯈꯣꯏꯗꯤ ꯀꯅꯥꯅꯣ ꯕꯨꯠꯂꯣ ꯍꯥ ꯕꯨꯠꯂꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯦꯃꯦꯔꯥ ꯑꯗꯨꯕꯨꯗꯤ ꯑꯗꯨꯃꯛ ꯑꯣꯟ ꯇꯧꯗꯨꯅ ꯊꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯦꯟꯊꯣꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯅꯈꯣꯏ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯗꯣ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯑꯩꯈꯣꯏꯁꯤ ꯍꯨꯔꯥꯟꯕ ꯂꯥꯛꯆꯕ ꯅꯠꯆꯗꯦ ꯁꯤꯒꯤ ꯃꯐꯝꯁꯤ ꯃꯌꯥꯝꯅ ꯇꯝꯅꯩ ꯈꯣꯠꯂꯦꯅ ꯍꯥꯏꯅꯕ ꯑꯗꯨꯗꯨꯗ ꯑꯩꯈꯣꯏ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯆꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯣ ꯐꯩ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗꯤ ꯄꯣꯠ ꯍꯨꯔꯥꯟꯕ ꯂꯥꯛꯄ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯍꯤꯡꯉꯣꯏꯗꯕꯅꯤ ꯍꯩ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯆꯠꯈꯤꯅꯕ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕꯕꯨ ꯀꯔꯤ ꯀꯥꯏꯕꯒꯦ ꯁꯤꯖꯤꯟꯅꯗꯅ ꯂꯩꯔꯤꯕ ꯃꯤꯔꯥꯡ ꯀꯥꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯁꯤꯖꯤꯟꯅꯒꯗꯕ ꯃꯤꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯕꯗ ꯀꯔꯤ ꯋꯥꯅꯤꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯅꯤꯡꯉꯥꯏ ꯂꯩꯕꯒꯦꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯣꯏ ꯑꯄꯪꯕꯣ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯉꯥꯡꯉꯤꯅꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯣꯠꯅꯥ ꯑꯃꯇꯪ ꯃꯤꯅ ꯄꯨꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯣ ꯇꯝꯅꯕꯒ ꯈꯣꯠꯄꯒ ꯂꯥꯡꯕꯒ ꯍꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤꯅꯦ ꯀꯔꯤꯃꯠꯇ ꯄꯨꯕ ꯌꯥꯔꯣꯏ ꯆꯠꯂꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯁꯨ ꯒ꯭ꯌꯥꯟꯃꯦꯟ ꯑꯃꯠꯇ ꯇꯥꯗꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯊꯧꯕꯗ ꯊꯧꯕ ꯏꯕꯣ ꯑꯩꯈꯣꯏꯅ ꯕꯨꯠꯅꯦ ꯒꯥꯏꯗꯨꯅ ꯍꯔꯥꯎꯔꯤꯗꯨꯗꯤ ꯃꯤꯅ ꯁꯥꯟꯅꯕ ꯕꯨꯠ ꯑꯣꯏꯔꯝꯃꯦꯗ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯃꯥꯟꯅꯔꯒ ꯑꯩꯈꯣꯏꯁꯤ ꯍꯨꯔꯥꯟꯕ ꯂꯥꯛꯄꯣꯏ ꯅꯤꯡꯗꯅ ꯑꯩꯈꯣꯏꯁꯤ ꯐꯥꯅꯕꯒꯤ ꯇꯧꯕꯖꯥꯠꯅꯤꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯍꯨꯔꯥꯟꯕ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯈꯪꯉꯛꯄꯗꯒꯤ ꯃꯈꯣꯏ ꯃꯊꯪ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯄꯨꯈꯤꯕ ꯌꯥꯔꯣꯏꯗꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯕꯨ ꯀꯔꯤ ꯑꯣꯏꯔꯖꯥꯠꯅꯣ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯍꯥꯏꯕꯁꯤꯗꯤ ꯃꯣꯏꯗꯤ ꯀꯝꯗꯧꯅ ꯈꯪꯂꯤꯕ ꯑꯁꯣꯝꯅ ꯃꯈꯣꯏ ꯃꯔꯤꯗꯣ ꯑꯃꯅ ꯑꯃꯨꯛ ꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯉꯥꯡ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯊꯪ ꯂꯣꯏꯅ ꯀꯥꯏꯅꯔꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯤ ꯃꯩꯔꯥꯕꯗꯣ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤ ꯉꯁꯥꯏꯒꯤ ꯇꯥꯈ꯭ꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯑꯣꯏꯒꯤ ꯇꯧꯍꯠꯀꯦ ꯌꯥꯎꯅ ꯇꯧꯍꯜꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯏꯃꯝꯕ ꯉꯥꯛꯇꯅꯤ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯕ ꯑꯃꯗꯤ ꯊꯣꯛꯈꯤꯕ ꯌꯥꯕꯁꯤ ꯃꯃꯥꯡ ꯄꯥꯡꯅ ꯍꯥꯡꯗꯨꯅ ꯊꯝꯂꯤꯕ ꯎ ꯈꯥꯏꯕ ꯃꯇꯝꯗ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟꯒꯤ ꯊꯝꯂꯤꯕ ꯑꯍꯣꯕ ꯊꯣꯡ ꯆꯪꯐꯝ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯣꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯆꯪꯈꯤꯕꯗꯅ ꯀꯅꯥ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯒ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯃꯩꯔꯥꯕ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛꯀꯤ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯂꯤ ꯑꯁꯨꯝꯅ ꯃꯩꯔꯥꯕꯅ ꯌꯥꯝꯅ ꯀꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯂꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯄꯨꯁ ꯇꯧꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯉꯔꯥꯡ ꯆꯪꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯦꯃꯦꯔꯥ ꯅꯝꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯦꯃꯦꯔꯥ ꯃꯃꯥꯡ ꯑꯗꯨꯗ ꯁꯝꯗꯨꯅ ꯆꯠꯈꯤꯕꯗꯣ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯁꯤꯗꯩꯁꯤꯗ ꯁꯝꯂꯒ ꯆꯠꯂꯤꯕꯁꯤ ꯊꯋꯥꯏꯒꯨꯝꯕ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯉꯔꯥꯡ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯊꯋꯥꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯧꯕ ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯝꯌꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯍꯧꯅꯔꯒ ꯃꯩꯔꯥꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯄꯗꯨꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯤꯕꯗꯣ ꯌꯦꯡꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯗꯨꯅ
ꯚꯤꯗꯤꯑꯣ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯏꯗꯤꯠ ꯇꯧꯔꯤ ꯑꯁꯨꯝꯅ ꯏꯗꯤꯠ ꯇꯧꯕ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯗꯣ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯁꯦ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯑꯁꯤꯒꯨꯝꯕ ꯇꯝꯅꯕ ꯃꯐꯝꯁꯤꯡ ꯆꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯑꯃꯗꯤ ꯃꯌꯥꯝꯗ ꯂꯩ ꯅꯠꯇ꯭ꯔꯒ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯪꯍꯟꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯃꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯇꯁꯦꯡꯅ ꯍꯛꯊꯦꯡꯅꯅ ꯕꯨꯠ ꯊꯦꯡꯅꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯃꯃꯥꯡꯊꯛꯇ ꯎ ꯈꯥꯏꯐꯝ ꯑꯃꯗ ꯊꯦꯡꯅꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯈꯔ ꯂꯥꯛꯈꯤꯕꯗꯨꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯥꯟꯅꯅ ꯖ꯭ꯋꯥꯔ ꯁꯥꯟꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏ ꯃꯔꯤꯅ ꯆꯪꯈꯤꯕꯗꯨ ꯎꯕꯗ ꯐꯣꯔ ꯀꯥꯞꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯅꯤꯁꯥ ꯆꯥꯒꯗꯧꯔꯤꯕꯖꯥꯠꯅꯣ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯧꯅꯔꯒ ꯂꯥꯛꯄ ꯑꯣꯏꯔꯝꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏꯁꯤꯡꯁꯨ ꯂꯣꯟꯅ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯈꯣꯏꯅ ꯆꯦꯟꯈꯤꯕꯗꯨꯗ ꯃꯈꯣꯏꯁꯨ ꯇꯥꯟꯅꯔꯛꯄ ꯑꯣꯏꯔꯝꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯍꯨꯔꯥꯟꯈ꯭ꯔꯕꯗꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯌꯥꯝꯅ ꯇꯝꯅꯕ ꯑꯃꯗꯤ ꯂꯥꯎ ꯈꯣꯡꯕ ꯇꯧꯏ ꯍꯥꯏꯗꯨꯅ ꯊꯥꯖꯅꯩ ꯃꯔꯝ ꯑꯗꯨꯅ ꯄꯣꯠ ꯑꯃꯠꯇ ꯍꯨꯔꯥꯟꯅꯗꯅ ꯑꯃꯗꯤ ꯂꯧꯊꯣꯛꯇꯅ ꯉꯁꯤ ꯐꯥꯎꯕ ꯊꯝꯂꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯃꯔꯤꯅ ꯈꯪꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯃꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯆꯍꯤ 2 ꯈꯔ ꯍꯦꯟꯖꯜꯂꯛꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯄꯩꯁꯥ ꯈꯔ ꯐꯪꯂꯛꯄꯗꯒꯤ ꯄꯩꯁꯥ ꯈꯔ ꯑꯗꯨꯅ ꯃꯈꯣꯏ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯃꯆꯥꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯁꯤꯟ ꯂꯥꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯌꯨꯁꯨ ꯈꯔ ꯊꯛꯇꯨꯅ ꯁꯥꯁꯤꯡ ꯑꯗꯣ ꯀꯣꯊꯔꯒ ꯆꯥꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯊꯧꯕꯒꯤ ꯀꯣꯜꯗ ꯐꯣꯟ ꯑꯃ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯅ ꯀꯣꯜ ꯑꯗꯣ ꯋꯥꯈꯠꯂꯨꯕ ꯃꯇꯝꯗ ꯅꯤꯄꯥ ꯑꯍꯜ ꯑꯃꯅ ꯀꯣꯜ ꯑꯗꯣ ꯋꯥꯔꯤ ꯁꯥꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯅ ꯍꯜꯂꯣ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯅꯝꯕꯔꯁꯤꯡ ꯑꯗꯨ ꯁꯦꯞ ꯇꯧꯗꯕ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯈꯣꯏꯁꯤꯔꯣ ꯃꯤꯒꯤ ꯇꯝꯅꯕ ꯃꯐꯝꯁꯤꯡꯗ ꯆꯪꯗꯨꯅ ꯊꯤꯕ ꯀꯥꯡꯕꯨꯗꯨꯕꯨ ꯑꯧ ꯃꯥꯅꯦ ꯑꯗꯣ ꯀꯅꯥ ꯀꯩꯗꯧꯕ ꯀꯔꯤꯒꯤꯗꯃꯛꯇ ꯀꯣꯜ ꯇꯧꯕꯤꯔꯛꯄꯅꯣ ꯏꯕꯨꯡꯉꯣ ꯑꯩ ꯅꯈꯣꯏꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯖꯅꯤꯡꯉꯤ ꯍꯥꯏꯔꯤꯕ ꯑꯩꯅ ꯃꯐꯝ ꯑꯃ ꯈꯪꯖꯕ ꯑꯃ ꯂꯩ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯆꯪꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯝꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ नखꯣꯏꯅ ꯌꯦꯡꯕꯤꯔꯨꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ कमाई तब मफमनो हारिसिबो स्कूलो नत्रगना युमलो करी कमदौबा ऑफिसलो इबुंगो अदुगुबा मत नति सुमदौरसी आई मफम अमा ताकचरके मफम असिदा नखोई लाक्लगा आइगा पुन्ना वारी वताय अमतंग सानसिको असोमना हाइरकपदुता थौबना पुनदो लाउड स्पीकर थादुना कदाई वाइदा लाकदबनो करी लमदनो हाइदुना हंख्री मसिदगिदी अहल अदुना मखोइगा थेंगनगदबा मफम मदो हाइरकलै मतम अदुदा पोरेना मफम मदो खंगी हाइदुना मखोइ वारी सदरब मतुंगदा फोलदो थमनख्री मतम अदुदा लमयानबना करी योरजनो माना कोइ उरनिंग हारिसिबो मदुदा पोइरेना ओ चलगा खंगनिये सत्रदि खंगरोय असुमना हाइनरबगी तुंगदा मखोइ मरी अदो थकप चाबा पुनमक लोइनरदुना मागी मयुमदा हनरकलै मसिगी मतुंग ngarang thौबदा फोन तौलंबा अहल अदुकी मनाक्ता हाइनखिबगी मतुंगिना मफम अदुदा लाक्लै मतमदु अयुकी पुंग 10 मुक तारबनी थौबा पोइरै लमयानबा मदि मैराबा मखोइ मरिदो असुम लाक्पना उनसी हाइनखिबा होटल अदुदा मखोइ फामदुना लैरी मतम अदुदा होटल अदुदा अहल अमा संगसिललगा फमथै अरुदुगा अहल अदुना फोल तौसलक मतमददी थौबदा कोलदो लाक्लै मदुदा अहल अदुना मखोइ मरिगे मनाका संगसिललगा नखोइ मरिसिया थबक खगा तौरिबदुबो अदुमना हाइरकपदा मैराबना होय माने ngarang phone tawbiraklamaba ahal doibirabra mani adumna hairaka poireidi yingi matam maruda poireina adu karmana tawba mafam oirbajan ngarang haikibadadi lam amagi mafamda tawgudabane dana haibirei mani bongo lam aduda aikhoigi haktakta aikhoigi angang oiringai matamda thokiba thawdok amagi warini हारिबा लैकाय असे सिंखोंग नकना लैबा खुल अमदनी हारिबा मफम मसिदा यामना साथिबा यामना तौबा ngamba माइबी अमा लेरमी हारिबा माइबी असिना लाइटिन कया सानरबा मतुंगदा मफम अदाइदा लैरिबा मी सिंगबु ओट नैदुना महांग लांगनखिबनी
ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯇꯧꯔꯨꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯤꯅ ꯑꯣꯠ ꯅꯩꯗꯨꯅ ꯐꯨꯕ ꯆꯩꯕ ꯑꯃꯗꯤ ꯃꯌꯨꯝ ꯃꯀꯩ ꯐꯥꯎꯕ ꯊꯨꯒꯥꯏ ꯌꯥꯟꯈꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯃꯥꯏꯕꯤ ꯑꯁꯤ ꯌꯨꯝꯗ ꯆꯪꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯅꯕ ꯌꯥꯝꯅ ꯊꯤꯅ ꯇꯧꯕꯤꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯏꯕꯤ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯜꯂꯒ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤ꯫ ꯃꯥꯏꯕꯤ ꯑꯁꯤꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯅꯁꯨ ꯁꯨꯛꯄ ꯂꯝꯕꯤ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯆꯤꯡꯈꯣꯡꯗꯛꯅ ꯇꯥꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯆꯠꯄ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯂꯝꯕꯤ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯃꯍꯥꯛꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯇꯝꯅꯕ ꯑꯃꯗꯤ ꯑꯀꯤ ꯑꯈꯪꯕ ꯀꯌꯥ ꯑꯃ ꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯤꯁꯤ ꯃꯤꯅꯥ ꯐꯥꯎꯕ ꯌꯥꯎꯔꯛꯄꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯅꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇꯅ ꯆꯪꯂꯨꯕ ꯉꯝꯗ꯭ꯔꯦ꯫ ꯆꯪꯂꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯂꯥꯏꯑꯣꯡ ꯇꯤꯜꯂꯣꯛꯇꯨꯅ ꯅꯥꯕ ꯑꯃꯗꯤ ꯁꯤꯕ ꯅꯥꯕꯁꯨ ꯑꯗꯨꯃꯛ ꯊꯣꯛꯏ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯪꯂꯨꯕꯗꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯪꯂꯨꯕ ꯌꯥꯗ꯭ꯔꯤ꯫ ꯉꯁꯤꯗꯒꯤꯅ ꯊꯥ 5 ꯇꯔꯨꯛꯀꯤ ꯃꯃꯥꯡꯗꯁꯨ ꯃꯈꯣꯏ ꯈꯔ ꯆꯪꯗꯨꯅ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯆꯪꯂꯨꯕ ꯉꯝꯗꯅ ꯇꯝꯅꯃꯟꯕꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯏꯀꯥꯟ ꯀꯥꯟꯅꯗ꯭ꯔꯦ꯫ ꯑꯗꯨꯕꯨꯅꯦ, ꯅꯈꯣꯏ ꯑꯃꯨꯛ ꯆꯪꯂꯒ ꯌꯦꯡꯂꯨꯔꯣ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯈꯣꯏꯗꯁꯨ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯔꯣꯏ꯫ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯆꯪꯗꯅ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯦꯡꯅꯔꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨꯅ ꯊꯦꯡꯅꯔꯛꯂꯕꯗꯤ ꯅꯈꯣꯏꯒꯤꯁꯨ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯃꯗꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯅꯈꯣꯏꯅ ꯊꯤꯔꯤꯕꯁꯤꯗꯤ ꯕꯨꯠꯅꯤꯗꯣ꯫ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏꯠ ꯍꯥꯏꯕꯗꯨꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯔꯒꯗꯕꯅꯤ꯫ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯇꯥꯔꯨꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯇꯤꯡꯉꯛ ꯌꯦꯡꯅꯩ꯫ ꯇꯁꯦꯡꯅ ꯑꯗꯨꯒꯨꯝꯂꯕ ꯂꯝ ꯑꯃꯁꯨ ꯂꯩꯕ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯗꯨꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯗꯤ ꯄꯨꯝꯅꯃꯛ ꯈꯪꯗꯣꯛꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯗꯣ ꯀꯥꯏꯅꯔꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯉꯩ ꯆꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯆꯠꯂꯁꯤ, ꯉꯁꯤ 6 ꯂꯩꯔꯒ ꯍꯥꯏꯅꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ 6 ꯍꯥꯏꯕꯒꯤ ꯃꯇꯝ ꯑꯗꯣ ꯌꯧꯁꯜꯂꯛꯂꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯅꯅꯕꯒꯤ ꯃꯈꯣꯏ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯂꯕꯒꯤ ꯇꯨꯡꯗ ꯆꯠꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯇ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯑꯗꯨꯗ ꯂꯥꯏꯚ ꯊꯥꯗꯨꯅ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝ ꯑꯃꯗꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯀꯌా ꯆꯠꯄ ꯑꯃꯗꯤ ꯀꯔꯤ ꯇꯧꯔꯨꯒꯗꯧꯔꯤꯕ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯃꯌꯥꯝꯗ ꯈꯪꯍꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯈꯔꯅꯁꯨ ꯃꯐꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯃꯃꯥꯡꯊꯛꯇ ꯇꯥꯈ꯭ꯔꯦ꯫ ꯌꯥꯝꯅ ꯊꯤꯅ ꯇꯝꯅꯕ, ꯆꯪꯕ ꯉꯝꯃꯗꯕ, ꯃꯤ ꯇꯥꯗꯕ ꯃꯐꯝ ꯑꯃꯈꯛꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯆꯪꯂꯨꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ, ꯁꯤꯕ ꯅꯥꯕ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯤꯑꯣꯏ ꯈꯔꯅꯁꯨ ꯋꯥꯔꯅꯤꯡ ꯊꯥꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤꯗꯤ ꯆꯪꯒꯅꯤ ꯈꯟꯈ꯭ꯔꯕ ꯊꯕꯛꯅꯤꯅ ꯆꯪꯗꯅꯗꯤ ꯇꯣꯛꯂꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯗꯣ ꯂꯥꯏꯚ ꯑꯗꯨ ꯃꯨꯊꯠꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯃꯤ ꯀꯅꯥꯁꯨ ꯇꯥꯈꯤꯗ꯭ꯔꯕ ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯈꯣꯏ ꯑꯗꯣ ꯒꯥꯔꯤ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛꯀꯤ ꯄꯨꯡ 11 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯐꯝ ꯑꯗꯣ ꯌꯧꯔꯤ꯫ ꯃꯐꯝ ꯑꯗꯨ ꯍꯪꯗꯨꯅ ꯑꯃꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯥꯛꯄꯅ ꯃꯈꯣꯏ ꯌꯥꯝꯅ ꯊꯦꯡꯅ ꯃꯐꯝ ꯑꯗꯣ ꯌꯧꯈꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯆꯤꯛꯄ ꯑꯃꯗꯤ ꯌꯥꯝꯅ ꯁꯥꯡꯅ ꯎꯃꯪꯒꯤ ꯂꯝꯕꯤ ꯀꯌా ꯐꯥꯎꯗꯨꯅ ꯂꯥꯛꯂꯒ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯦ ꯇꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯆꯥꯎꯔꯕ ꯁꯥꯏꯟꯕꯣꯔꯗ ꯀꯌꯥ ꯑꯃꯁꯨ ꯊꯦꯛꯂꯤ꯫ ꯁꯥꯏꯟꯕꯣꯔꯗ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯆꯪꯂꯛꯀꯅꯨ ꯍꯥꯏꯕꯒꯤ ꯏꯗꯨꯅ ꯀꯌా ꯑꯃꯁꯨ ꯊꯅꯝꯃꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯃꯩꯔꯥꯕ, ꯊꯧꯕ, ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯝꯌꯥꯟꯕ ꯃꯈꯣꯏꯅ ꯃꯣꯕꯥꯏꯜ ꯊꯥꯡꯒꯠꯇꯨꯅ ꯀꯦꯃꯦꯔꯥ ꯅꯝꯁꯤꯜꯂꯕ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯣ ꯁꯦꯞ ꯇꯧꯗꯨꯅ ꯊꯝꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯇꯥꯏ ꯊꯪꯕꯗ ꯂꯩꯕ ꯂꯝꯕꯤ ꯑꯃꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯂꯝꯄꯥꯛ ꯑꯃꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯣ ꯊꯧꯖꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯈꯥꯝꯂꯤ꯫ ꯃꯇꯝꯁꯤ ꯄꯨꯡ 12 ꯇꯥꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ
ꯑꯩꯈꯣꯏꯅ ꯂꯝꯄꯥꯛꯅ ꯈꯜꯂꯒ ꯈꯥꯡꯂꯤꯕ ꯃꯐꯝꯁꯤ ꯊꯥꯏꯅ ꯀꯔꯤ ꯑꯣꯏꯔꯝꯕꯖꯥꯠꯅꯣ ꯈꯪꯕꯖꯥꯠ ꯅꯠꯇ꯭ꯔꯦꯗ ꯃꯣꯡꯐꯝꯒ ꯑꯣꯏꯔꯝꯗꯅꯅꯦ ꯑꯩꯁ ꯀꯔꯤꯅꯣꯗ ꯃꯩꯔꯥꯕꯁꯤꯡ ꯑꯁꯤꯗꯤ ꯉꯍꯥꯡꯉꯩ ꯉꯥꯡꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯈꯤꯗ ꯍꯥ ꯉꯥꯡꯗ꯭ꯔꯣ ꯃꯌꯥꯝ ꯉꯍꯥꯡꯉꯩꯗꯤ ꯂꯥꯏꯇꯤꯟꯒ ꯃꯋꯥ ꯀꯌꯥ ꯂꯧꯗꯕꯅꯤ ꯑꯁꯣꯝꯗ ꯃꯈꯣꯏꯁꯤꯡꯗꯣ ꯉꯔꯪ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯃꯈꯣꯏ ꯃꯔꯤꯅ ꯇꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯁꯠ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯂꯩꯇꯦ ꯃꯤ ꯑꯃꯠꯇ ꯆꯠꯈꯤꯕ ꯎꯗꯕ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯍꯧꯖꯤꯛꯇ ꯉꯔꯪ ꯉꯔꯪ ꯃꯤꯑꯣꯏ ꯈꯔ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯈꯤꯕꯗꯥꯏꯅꯦ ꯃꯗꯨꯗ ꯊꯧꯕꯅ ꯃꯐꯝꯁꯦ ꯉꯁꯥꯏ ꯆꯪꯉꯛꯄ ꯃꯇꯝꯗꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯆꯪꯕꯤꯔꯛꯀꯅꯨ ꯍꯥꯏꯗꯅ ꯁꯥꯏꯟꯕꯣꯔꯗ ꯃꯌꯥꯝ ꯑꯃ ꯊꯦꯠꯍꯧꯏ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯕꯅꯕꯝꯒꯤ ꯊꯕꯛꯅꯤꯗ ꯀꯅꯥꯅꯕꯨ ꯁꯤꯒꯨꯝꯕ ꯊꯕꯛꯀ ꯇꯧꯅꯒꯦ ꯃꯇꯝ ꯑꯗꯨꯗ ꯂꯝꯌꯥꯟꯕꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡꯁꯤ ꯅꯍꯥꯟ ꯃꯈꯩ ꯉꯥꯡꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ ꯀꯤꯔꯛꯂꯒꯅ ꯍꯧꯖꯤꯛ ꯍꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥ ꯃꯁꯤꯗꯩꯗ ꯆꯪꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯀꯅꯥꯅ ꯑꯩꯈꯣꯏꯕꯨ ꯑꯣꯔꯗꯔ ꯇꯧꯔꯛꯀꯦꯕ ꯂꯥꯎ ꯍꯟꯈ꯭ꯔꯁꯤ ꯑꯩ ꯒꯥꯔꯤꯁꯤ ꯁ꯭ꯇꯥꯔꯠ ꯇꯧꯒꯦ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯂꯝꯌꯥꯟꯕꯅ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯑꯁ ꯉꯥꯏꯈꯣꯍꯦ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯐꯤꯡꯕꯅꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯩꯔꯥꯕ ꯑꯩ ꯊꯧꯕ ꯅꯕꯥꯅꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯂꯩꯒꯤꯁꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯆꯠꯂꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯩꯔꯥꯕꯅ ꯀꯔꯤꯅꯣ ꯀꯩꯗꯧꯕꯩ ꯍꯟꯗꯣꯏꯅꯣ ꯁꯦ ꯒꯥꯔꯤꯗꯣ ꯃꯥꯏ ꯂꯩꯔꯣ ꯊꯧꯖꯤꯟꯅꯕ ꯇꯧꯁꯤ ꯈꯔꯒ ꯊꯧꯖꯤꯟꯁꯤ ꯑꯗꯨꯒ ꯂꯩꯔꯝꯕ ꯌꯨꯝ ꯑꯃꯗ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯂꯦꯜꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯩꯔꯥꯕ ꯊꯧꯕ ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯝꯌꯥꯟꯕ ꯃꯈꯣꯏ ꯃꯔꯤꯗꯣ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯊꯧꯒꯠꯂꯛꯂꯒ ꯌꯨꯝ ꯑꯃꯗ ꯊꯧꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤ ꯑꯗꯣ ꯑꯁꯨꯝ ꯊꯧꯔꯛꯏ ꯂꯝꯕꯤ ꯑꯗꯣ ꯌꯥꯝꯅ ꯁꯣꯡꯖꯜꯂꯤ ꯌꯦꯡꯈꯤꯕꯗ ꯌꯨꯝ ꯀꯌꯥ ꯑꯃꯗꯤ ꯂꯩ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯁꯣꯡꯖꯜꯂꯕ ꯉꯥꯛꯇꯅꯤ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯎ ꯋꯥ ꯅꯥꯄꯤ ꯁꯤꯡꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯖꯤꯟꯕꯗ ꯅꯠꯇꯅ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯌꯦꯠꯁꯤꯟꯗꯨꯅ ꯄꯨꯡꯁꯣꯡ ꯁꯣꯡꯅ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯔꯤꯅ ꯎꯔꯤ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅꯗꯤ ꯊꯧꯗꯦ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯊꯧꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨꯒꯤ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯊꯧꯖꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯝꯌꯥꯟꯕꯅ ꯒꯥꯔꯤ ꯑꯗꯣ ꯈꯥꯝꯃꯤ ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯂꯝꯌꯥꯟꯕꯅ ꯁꯤꯒꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯑꯣꯏꯅ ꯆꯪꯂꯁꯤ ꯃꯁꯤꯅ ꯈꯔ ꯈꯣꯡꯉꯥꯏ ꯆꯥꯒꯗꯕ ꯃꯥꯜꯂꯤ ꯀꯔꯤꯒꯨꯝꯕ ꯍꯣ ꯍꯥꯛ ꯇꯧꯔꯛꯂꯕꯁꯨ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯦꯟꯈꯤꯅꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅꯁꯨ ꯍꯣꯏ ꯑꯗꯨꯅ ꯐꯔꯒꯅꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯄꯣꯠꯂꯝ ꯆꯩꯂꯝꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯂꯧꯊꯔꯛꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯝꯌꯥꯟꯕ ꯄꯣꯏꯔꯩ ꯊꯧꯕ ꯑꯃꯗꯤ ꯃꯩꯔꯥꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯄꯨꯂꯞ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯃꯔꯤꯅ ꯆꯪꯂꯛꯂꯤꯕꯁꯦ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯃꯥꯏꯕꯤ ꯑꯃ ꯂꯩꯈꯤꯗꯕ ꯌꯨꯝ ꯑꯗꯨꯒꯤꯅꯤ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯌꯨꯝꯅꯤ ꯃꯈꯣꯏꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯡꯃꯟꯈꯤꯕꯅ ꯅꯥꯄꯤꯁꯤꯡ ꯑꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯈꯨꯠꯇ ꯀꯦꯃꯦꯔꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯁ꯭ꯇꯦꯟ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯛꯇꯨꯜꯂꯤꯕꯅꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯊꯥꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯁꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯅꯤꯡ ꯈ꯭ꯋꯥꯏ ꯊꯪꯅ ꯂꯥꯛꯂꯤꯕ ꯄꯣꯏꯔꯩꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯌꯦꯡꯗ ꯄꯣꯞ ꯄꯣꯞ ꯐꯨꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯄꯣꯏꯔꯩꯅ ꯑꯀꯣꯏꯕꯗꯨꯗ ꯂꯦꯞꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯉꯩ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜ ꯀꯥꯈꯠꯈ꯭ꯔꯦ ꯄꯣꯏꯔꯩ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯁꯨ ꯃꯥꯡꯒꯣꯜꯂꯣꯝꯗ ꯀꯥꯈꯠꯀꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯩꯔꯥꯕ ꯊꯧꯕ ꯑꯃꯗꯤ ꯂꯝꯌꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯅꯥꯀꯜꯋꯥꯏꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄ ꯑꯃ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ ꯑꯗꯨꯕꯨ ꯂꯦꯞꯂꯤꯕ ꯑꯗꯣ ꯂꯝꯌꯥꯟꯕꯅ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯇꯧꯕꯗ ꯑꯗꯨꯃꯛ ꯎꯈꯤꯗ꯭ꯔꯦ ꯈꯟꯖꯤꯟꯈꯤꯕꯗꯒꯤ ꯄꯣꯏꯔꯩ ꯏꯉꯛ ꯉꯛꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯉꯛꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯅ ꯄꯣꯏꯔꯩꯗ ꯀꯩꯗꯧꯔꯦ ꯄꯣꯏꯔꯩ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨꯅ ꯀꯥꯈꯠꯂꯣꯗꯅ ꯅꯪꯁꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯣꯏꯔꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯀꯥꯈꯠꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯈꯤꯕ ꯌꯥꯕ ꯃꯐꯝ ꯊꯤꯔꯤ ꯑꯗꯨꯕꯨ ꯆꯪꯐꯝ ꯑꯃꯠꯇ ꯂꯩꯇꯕꯗꯒꯤ ꯊꯣꯡ ꯑꯗꯣ ꯐꯛꯀꯥꯏꯔꯒ ꯑꯣꯏꯅ ꯆꯪꯂꯁꯤ ꯍꯥꯏꯅꯔꯗꯨꯅ ꯊꯧꯕꯅ ꯊꯣꯡ ꯑꯗꯣ ꯐꯛꯀꯥꯏꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯂꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯤ ꯂꯩꯅꯕꯒꯨꯝ ꯁꯤꯠ ꯅꯥꯟꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯀꯔꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯀꯅꯥꯝꯇꯁꯨ ꯇꯥꯗ꯭ꯔꯕꯅꯤ ꯑꯗꯨꯗꯨꯒ ꯀꯌꯥꯝ ꯇꯔꯨꯅ ꯇꯅꯥꯟꯅ ꯂꯩꯔꯝꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ
Mara marakta mi khaga lai haidudi moina sengdom boram gani nong phadok lakpa mina sengdokpagi mathau tade se natragana afam asida but bread mayam sina khunda laita dana khuling dana palaba jalo makhoi mari do amana amangang oru parudoba kaya amasu hanaduna lei asam na makhoi yum adugi manungda jangsan laglaga polam siram singado afam sana thamlabagi tungda Yoruba polam chiram khara sana bagi da makta sem sari asam na makhoi na sem saduna sana ba thawrang tawri ngai nungthil gi punga ma tasin khrabani matam madu ta makhoi na yamna kana sa thakuna leiri ngai matam madu ta thongal da khamauba gari ado yamna hauna horon kanna khonglakhi adumna torok padu ta maira baduna krano gari horon khongi basibo ha ai ba thogi se asum na hairaga ma phuk hogolaga chenthoki matam adu ta thauba poirei amada lamjan ba makhoi ahum su hogatuna gari aduna leiriba domda laklibani maira badi kurong adumak chenkhri mahaki gari oibani na mahana gari adugi manak yoksilekko matam dadi gari adugi thongsu amata hanglamdi gari ado ngasai le hobum pham adu tagi masi karisu lengamdi matam adu tam maira bana solonduna thamliba thongsu amata hangdaba sida matau karamna gari gi horona se khonglibano haiduna khanjanai aduga lambi adugi akoiba aduda koilei leiduna yeng khriba matam dadi mi amata chatkibagi mami tadi matam aduda maira ba parap makhoi ahumna lehuriba adomda changchilei matam aduda thobana kana uramage ha kari uramage ba as kana uramdita thung suangdaba gari dubu kamai horon khongino mafam se khari tawbajani asum da hairam laga maira ba imung lomda sangki maira ba gi matung inaduna makhoi mamanaba ahum adusu sangsilei yamna ngakpa thodok ama makhoi hek changkhiba ka thengnari madudi makhoi na sa thakpagi ngasai thanamba koli kwairam singado loina mak tasin khomjil laga pulap punsil laga lairami madu ubada makhoi mari to sab lepaga jinglaga admak lei matam aduta maira bana kana tori bisiri sabu su lejiba koli kwairam singsibu loi silaga moro longkhara thanami sibu kana toino ba maduda makhoi ahum maduna su aikoi su khangde kana tori pa chano haiduna makhoi su ngaklaga leiri matam aduda lamjan bana loisalaga dorage ayung chakhayese asom na hairaga ngek phamtharaga kole wairam singdo jara amuk sandoktuna sana thana pulam singdo amuk makha tana makhoi do chaminakhi masigi matung hojikti numidangi matam moisalakle matam du sandhya sanglakpa matam pung mari muk taslaklaba matamni singnung manunggo oibaga mafam mado yamna thuna mamsilakpagum tawi maruda poireina karino pung mari khara hembada ngairi mafam si yamna thuna mamsilakliba aikuna yekhiba bildek ana film leidana nongan bagi matamna telaga numit tabagi matamna sangbodo admain tawdu jalo sijo pofam maruta lamyan bana askrana khangpono da ikoyo mari se pofam sidiki hingna hangada bu manjada maduda maira bana yamna kilagana hojing ngalinga sida chalor sai bro pofam maruta lamyan bana yari bungo kidaba sariba kina gigaliba asomna haina duna makhoi ado yum matuki mapalomda thoraklaga lam kharada chapchatuna yelusi lao haiduna ngala ba torchlight sing amadi camera fit tawduna makhoi ado laklei masiki matung gari aduda kakatuna makhoi atopa lekai kharada chalusi haiduna gari ado thodurei makhoina sum lakku matamda yum mayam ama taibado adusu ui lekai sing pareng thonggal sing lehoriba sing adusu loinam ui tawdabu thonggal sing aduta khariba konthong sing adudi uri wari mayam amana yasanba amadi thonggal sing aduta napi mayam ama songjanbadegi ngahanwai gi matamda thonggal oirammi haibegi wadani ungsong songjellabani umang wamanga sap manarabani aduga makhoi marina thauduna chaliba gari gi lambi sorok adusu napi na pungsong songna thaujel haujellabani mafam aduda makhoi ado adumak gari ado thoroklibani asumna tawduna gari ado phanayam sangna thornabagi tungda mafam maraida makhoina koilei leiduna jengalabagi tungda gari ado mafam saba amadagi mamai leiduna mu halaklei aduduga yum aduda ngasigi ahinga se lelasi yum adugi manungda kari toropagi haibado yengthoklasi khulasita asigumlaba thabak ama tawi haibanina yum aduda su soidna torakani haidaraduna makhoi marido amu halaklei asumna makhoina halakka matamdadi numidangi pung taruk tasan khrabani masidagidi makhoi mari aduna gari ado yana sum tharokpada maning lomda haibadi gari adugi maning lomda
ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯥꯎꯔꯗꯨꯅ ꯆꯦꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯅꯤꯡꯋꯥꯏꯗ ꯇꯣꯡꯕ ꯄꯣꯏꯔꯩ ꯑꯃꯗꯤ ꯊꯧꯕꯅ ꯃꯅꯤꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔ ꯌꯥꯝꯅ ꯊꯥꯞꯅ ꯇꯥꯝꯅ ꯆꯦꯜꯂꯛꯂꯤꯕꯗꯣ ꯎꯏ꯫ ꯑꯃꯝ ꯃꯔꯛ ꯑꯗꯨꯗ ꯃꯁꯤꯗꯒꯤꯗꯤ ꯊꯧꯕꯅ ꯀꯅꯥꯒꯨꯝꯕ ꯈꯔ ꯒꯥꯔꯤ ꯃꯅꯤꯡꯗ ꯆꯦꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯆꯤꯡꯊꯔꯒ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯃꯇꯨꯡꯂꯣꯝꯗ ꯇꯥꯟꯅꯔꯛꯂꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯧꯕ ꯑꯃꯗꯤ ꯄꯣꯏꯔꯩ ꯄꯥꯈꯠꯂꯗꯨꯅ ꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ, ꯈꯔ ꯊꯨꯅ ꯊꯧꯔꯣ ꯒꯥꯔꯤꯗꯣ ꯍꯥꯏꯔꯛꯄꯗꯒꯤ ꯂꯝꯌꯥꯟꯕꯅ ꯒꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯉꯁꯥꯏ ꯑꯍꯤꯡ ꯂꯦꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯅꯝꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜꯗ ꯃꯈꯣꯏ ꯄꯔꯞ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯀꯦꯃꯦꯔꯥ ꯅꯝꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯌꯧꯔꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯗꯣ ꯐꯝꯗꯨꯅ ꯀꯔꯤ ꯃꯈꯥ ꯇꯥꯅ ꯇꯧꯁꯤꯒꯦ, ꯀꯗꯥꯏꯗ ꯆꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯝꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯝꯂꯤꯉꯩ ꯄꯣꯏꯔꯩꯅ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣ ꯈꯔ ꯃꯍꯥꯛꯅ ꯑꯁꯨꯃꯛ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯗꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯄꯣꯏꯔꯩꯅ ꯑꯗꯨꯝꯅ ꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯌꯥꯝꯅ ꯑꯉꯛꯄ ꯚꯤꯗꯤꯑꯣ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯗꯨ ꯊꯦꯡꯅꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯨ ꯇꯨ, ꯁꯤꯗ ꯀꯩꯅꯣꯝ ꯂꯩꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅꯁꯨ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯎꯔꯤꯕꯁꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯀꯦꯃꯦꯔꯥ ꯅꯝꯗꯨꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯍꯧꯍꯧꯕ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏꯅ ꯎꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯣꯏꯔꯩꯅ ꯚꯤꯗꯤꯑꯣ ꯑꯗꯣ ꯄꯨꯁ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯅ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯃꯥꯏꯕꯤ ꯑꯃ ꯂꯩꯔꯝꯃꯤ, ꯃꯥꯏꯕꯤꯗꯨ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯗꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯒꯤ ꯃꯥꯏꯕꯤꯗꯨ ꯑꯣꯏꯔꯕꯖꯥꯠꯔꯣ? ꯃꯇꯝ ꯑꯗꯨꯗ ꯂꯝꯌꯥꯟꯕꯅ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁ ꯑꯩꯗꯤ ꯍꯩꯇꯔꯛꯇ꯭ꯔꯦꯗ, ꯑꯩꯈꯣꯏ ꯍꯜꯂꯁꯤꯔ ꯏꯕꯣ, ꯑꯩ ꯌꯨꯝꯗ ꯍꯟꯅꯤꯡꯉꯦꯕꯣ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯍꯧꯖꯤꯛꯀꯤ ꯅꯨꯃꯤꯠ ꯇꯥꯔꯦ, ꯌꯥꯔꯔꯣꯏ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯆꯠꯂꯁꯤ, ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯈꯣꯏ ꯑꯍꯤꯡꯁꯤꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯂꯁꯤ꯫ ꯑꯩꯁꯨꯅꯦ ꯉꯍꯥꯟꯈꯩꯒꯤ ꯏꯃꯥ ꯃꯥꯟꯅꯗꯦ, ꯄꯨꯟꯁꯤꯗ ꯑꯀꯤꯕ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯈꯪꯉꯛꯇꯕꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯅꯕ ꯃꯐꯝ ꯀꯌꯥ ꯆꯠꯅꯤꯡꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯩꯅ ꯍꯧꯔꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ, ꯌꯥꯝꯅ ꯀꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯊꯧꯕ ꯑꯃꯗꯤ ꯄꯣꯏꯔꯩꯁꯨ ꯑꯩꯈꯣꯏꯁꯨ ꯉꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ, ꯃꯐꯝ ꯑꯁꯦ ꯇꯁꯦꯡꯅ ꯃꯤ ꯇꯥꯗ꯭ꯔꯕ ꯃꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯃꯤ ꯇꯥꯗ꯭ꯔꯕ ꯑꯩꯈꯣꯏ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯕꯗ ꯃꯦꯛ ꯃꯥꯛ ꯂꯥꯎꯔꯣꯏꯗꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯂꯒ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯔꯨꯕ ꯊꯕꯛꯅꯤ꯫ ꯉꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯑꯀꯣꯏꯕꯗ ꯌꯨꯝ ꯃꯌꯥꯝ ꯑꯃ ꯇꯥꯏ, ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯟꯕ ꯀꯌꯥ ꯑꯃꯗꯤ ꯃꯜꯂꯕ ꯑꯣꯐꯤꯁ ꯀꯌꯥꯗ ꯆꯪꯗꯨꯅ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯑꯔꯥꯞꯄꯗ ꯃꯤꯅ ꯒꯥꯔꯤ ꯊꯧꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯃꯥꯌꯦꯞꯇ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯀꯥꯁꯨ ꯑꯗꯨꯃꯛ ꯇꯥꯕꯅꯤꯅ ꯈꯔꯕꯨ ꯐꯩ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯈꯨꯜ ꯑꯁꯤꯗ ꯍꯦꯛ ꯆꯪꯂꯛꯈꯤꯕꯗꯒꯤ ꯃꯤ ꯑꯃꯠꯇꯒꯤ ꯈꯣꯟꯖꯦꯜ, ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯔꯤꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯅ ꯑꯃꯠꯇꯒꯤ ꯇꯥꯈꯤꯗꯦ꯫ ꯃꯤꯒꯤ ꯈꯣꯟꯖꯦꯜꯗꯤ ꯂꯥꯏꯔꯗꯅ ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯇꯥꯗꯦ꯫ ꯎꯆꯦꯛ ꯋꯥꯌꯥ ꯑꯃꯗꯤ ꯄ꯭ꯔꯀꯤꯇꯤꯒꯤ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯇꯥꯗꯕ ꯃꯐꯝ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯑꯃꯗꯤ ꯇꯝꯅꯕ ꯃꯐꯝ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯖꯤꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯈꯣꯏ ꯃꯔꯤ ꯈꯛꯇꯅ ꯂꯥꯏ ꯁꯥꯔꯤꯕꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈꯤꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯃꯤꯑꯣꯏ ꯑꯃꯅ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯃꯈꯣꯏ ꯃꯔꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯃꯤ ꯑꯃ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯇꯥꯔꯦ, ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯆꯪꯉꯒ ꯌꯦꯡꯉꯨꯁꯤꯔꯥ, ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯕꯨ ꯁꯤꯗ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯁꯤꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯝꯌꯥꯟꯕꯅ ꯀꯦꯃꯦꯔꯥ ꯅꯝꯁꯤꯜꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯊꯣꯛꯄꯅ ꯐꯩ, ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯊꯕꯛ ꯑꯁꯦ ꯑꯁꯤꯒꯨꯝꯕ ꯊꯤꯅꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯊꯤꯗꯕ ꯌꯥꯗꯕꯅꯤ, ꯍꯧꯒ꯭ꯔꯨ ꯅꯝꯅꯕ ꯇꯧꯁꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯤꯈ꯭ꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯁꯦꯡꯕꯒꯤ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯖꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯚ ꯑꯣꯏꯅ ꯊꯥꯁꯤꯔꯣ? ꯌꯥꯏꯌꯦ, ꯂꯥꯏꯚ ꯑꯣꯏꯅ ꯊꯥꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕ ꯑꯗꯣ ꯑꯦꯀꯥꯎꯟ ꯍꯥꯡꯗꯣꯛꯂꯗꯨꯅ ꯂꯥꯏꯚ ꯊꯥꯅꯅꯕꯒꯤ ꯇꯧꯔꯨꯕꯗꯗꯤ ꯌꯨꯇ꯭ꯌꯨꯕꯇꯣ ꯅꯦꯠ ꯆꯪꯕ ꯌꯥꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯅꯦꯠꯋꯥꯛ ꯁꯤꯒꯅꯦꯜ ꯑꯃꯠꯇ ꯐꯪꯗꯕ ꯃꯐꯝ ꯑꯣꯏꯔꯝꯂꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯏ ꯄꯥꯎ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯅꯅꯕ ꯅꯦꯠꯋꯥꯛꯁꯨ ꯑꯃꯠꯇ ꯀꯥꯗꯦ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯁꯤꯗ ꯈꯨꯗꯣꯡ ꯊꯤꯔꯕꯗꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯍꯧꯁꯥ ꯊꯕꯛ ꯆꯠꯂꯤꯕꯣꯏꯅ ꯑꯗꯨꯝ ꯈꯜꯂꯝꯒꯅꯤ꯫
ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯁꯨ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯈꯤ ꯍꯥꯏꯕꯁꯦ ꯑꯍꯜ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯥꯏꯚ ꯊꯥꯈꯤꯕ ꯃꯇꯦꯛ ꯈꯔꯗꯨꯅ ꯈꯪꯒꯗꯕ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯍꯅꯨꯕꯤ ꯑꯃꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯀꯅꯥꯕꯨꯅꯣ ꯃꯥꯅ ꯀꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯀꯧꯔꯛꯂꯤꯕꯁꯦ ꯂꯝꯌꯥꯟꯕꯒꯤ ꯃꯃꯤꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯂꯝꯌꯥꯟꯕ ꯂꯝꯌꯥꯟꯕ ꯑꯁꯨꯝꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯔꯨꯑꯣꯏꯅ ꯂꯝꯌꯥꯟꯕꯗꯤ ꯃꯀꯣꯛꯇ ꯃꯁꯝ ꯍꯧꯔꯤꯕꯗꯣ ꯆꯞ ꯆꯞ ꯆꯨꯡꯈꯠꯂꯛꯄꯒꯨꯝ ꯃꯁꯥꯗ ꯐꯥꯎꯔꯤ ꯂꯝꯌꯥꯟꯕ ꯃꯁꯥꯗꯣ ꯁꯔꯠ ꯁꯔꯠ ꯅꯥꯟꯊꯔꯒ ꯑꯩꯒꯤ ꯏꯃꯤꯡꯁꯦ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯈꯪꯂꯤꯕꯖꯥꯠꯅꯣ ꯃꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯈꯜꯂꯗꯨꯅ ꯂꯝꯌꯥꯟꯕꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗ ꯀꯦꯃꯦꯔꯥ ꯄꯥꯏꯔꯒ ꯅꯝꯂꯨꯁꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯀꯦꯃꯦꯔꯥ ꯄꯥꯏꯈꯠꯇꯨꯅ ꯉꯥꯜꯂꯕ ꯇꯣꯔꯆꯂꯥꯏꯠꯁꯤꯡ ꯑꯗꯨ ꯀꯥꯞꯇꯨꯅ ꯍꯧꯖꯤꯛ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯔꯤꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯃꯅꯨꯡ ꯑꯃꯗ ꯍꯅꯨꯕꯤ ꯑꯃ ꯃꯀꯣꯛ ꯑꯗꯨꯅ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯐꯃꯨꯡꯂꯣꯝꯗ ꯍꯤꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯝꯌꯥꯟꯕꯅ ꯀꯔꯤꯒꯤꯅꯣ ꯃꯁꯤꯅ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯤꯕꯁꯤꯕꯣ ꯏꯕꯣꯛ ꯏꯕꯣꯛ ꯑꯩꯕꯨ ꯀꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯂꯝꯌꯥꯟꯕꯅ ꯍꯪꯂꯨꯕ ꯑꯗꯨꯗ ꯐꯃꯨꯡ ꯑꯗꯨꯗ ꯆꯦꯞꯂꯒ ꯐꯛꯂꯥꯡꯂꯣꯝꯗ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯍꯅꯨꯕꯤ ꯑꯗꯣ ꯃꯃꯥꯏ ꯇꯞꯅ ꯂꯩꯊꯣꯔꯛꯏ ꯑꯗꯨꯃ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯄꯨꯡꯀꯥ ꯀꯥꯊꯦꯛꯂꯤ ꯃꯃꯤꯠ ꯃꯅꯥ ꯄꯨꯝꯅꯃꯛ ꯉꯥꯡꯁꯜꯂꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯃꯈꯨꯠ ꯑꯗꯨꯅ ꯏꯁꯥꯡ ꯁꯥꯡꯅ ꯏꯀꯪ ꯀꯪꯅ ꯇꯤꯡꯊꯣꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯗꯤ ꯑꯃꯨꯛꯇꯣꯏꯕ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯝꯌꯥꯟꯕꯗꯣ ꯎꯄ꯭ꯔꯥꯡ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯝꯌꯥꯟꯕꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯃꯍꯥꯛꯁꯨ ꯆꯦꯟꯊꯣꯛꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯂꯝꯌꯥꯟꯕ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯜꯂꯛꯄꯗꯨꯗ ꯃꯍꯥꯛꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯍꯅꯨꯕꯤ ꯑꯃ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯏꯁꯨꯞ ꯁꯨꯞꯆꯜꯂꯒ ꯃꯨꯁꯤꯟ ꯃꯨꯅ ꯀꯥꯊꯦꯛꯂꯒ ꯌꯥꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯝꯌꯥꯟꯕ ꯃꯈꯣꯡ ꯑꯗꯣ ꯐꯔꯪ ꯐꯔꯪ ꯀꯥꯎꯔꯒ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯤ ꯃꯩꯔꯥꯕ ꯊꯧꯕ ꯑꯃꯗꯤ ꯄꯣꯏꯔꯩ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯀꯤꯃꯟꯈꯤꯕꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯕꯅꯤ ꯂꯝꯌꯥꯟꯕꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯟꯗꯨꯅ ꯌꯦꯡꯉꯛꯂꯤ ꯑꯗꯨꯒ ꯂꯝꯌꯥꯟꯕ ꯂꯩꯍꯧꯔꯦꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯍꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯅꯅꯕ ꯇꯧꯔꯤ ꯁꯣꯝꯗꯅ ꯂꯝꯌꯥꯟꯕꯗꯣ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯐꯔꯪ ꯐꯔꯪ ꯀꯥꯎꯗꯨꯅ ꯆꯣꯡꯕꯗꯒꯤ ꯊꯥꯗꯣꯔꯛꯄꯗꯒꯤ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯦꯡꯈꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯣ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯅꯨꯕꯤ ꯑꯃ ꯁꯤꯔꯒ ꯃꯃꯤꯠ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯊꯔꯛꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯂꯝꯌꯥꯟꯕ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯂꯝꯌꯥꯟꯕꯁꯦ ꯐꯃꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ ꯂꯝꯌꯥꯟꯕꯅ ꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯊꯣꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯇꯨꯃꯤꯟꯅ ꯅꯥꯀꯟꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯃꯩꯔꯥꯕ ꯑꯃꯗꯤ ꯊꯧꯕ ꯂꯩꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯄꯣꯏꯔꯩ ꯂꯩꯔꯤ ꯂꯝꯌꯥꯟꯕꯅ ꯇꯞꯅ ꯑꯣꯟꯊꯣꯔꯛꯂꯒ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ ꯑꯗꯨꯝꯅ ꯂꯝꯌꯥꯟꯕꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯄꯣꯏꯔꯩ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤꯅ ꯃꯆꯤꯟꯗ ꯊꯦꯡꯗꯨꯅ ꯏꯪꯒꯤꯠ ꯄꯤꯔꯤ ꯂꯝꯌꯥꯟꯕ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯄꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯂꯝꯌꯥꯟꯕꯒꯤ ꯃꯅꯥꯀꯣꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯁꯤꯕ ꯆꯪꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯁꯥꯏꯗꯒꯤ ꯐꯨ ꯆꯩꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯅꯨꯕꯤ ꯑꯃꯅ ꯂꯩꯔꯣꯟ ꯁꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯑꯗꯨꯒ ꯄꯨꯡ ꯑꯃꯗꯤ ꯗꯣꯂꯣꯞ ꯊꯤꯟꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯀꯌꯥꯅꯤ ꯇꯥꯔꯤꯕꯁꯤ ꯑꯗꯨꯒ ꯊꯣꯡ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯊꯣꯡ ꯑꯁꯤ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯕꯅꯤ ꯐꯔꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯕꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯒꯗꯧꯔꯤꯕꯅꯤ ꯃꯐꯝ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯃꯐꯝ ꯆꯪꯕ ꯌꯥꯗꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯃꯅꯤ ꯃꯁꯤꯗꯕꯨ ꯆꯪꯈꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯍꯤꯡꯅ ꯊꯣꯛꯂꯛꯂꯣꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯝꯌꯥꯟꯕ ꯃꯀꯣꯛꯇꯣ ꯈꯣꯔꯣ ꯈꯣꯠꯂꯤ ꯑꯗꯨꯗꯨꯒ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯝꯗꯧꯒꯗꯧꯔꯤꯕ ꯍꯧꯖꯤꯛꯁꯤꯕꯨ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯕꯒꯦ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯄꯨꯡ 12 ꯍꯦꯜꯂꯕꯅꯤ ꯅꯪꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯅꯪ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯁꯣꯔ ꯍꯣꯜꯂꯤ ꯍꯥꯏꯗꯨꯅ ꯊꯝꯕꯒꯤ ꯋꯥꯅꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯅꯪꯕꯨ ꯀꯧꯕ ꯆꯪꯉꯛꯄ ꯃꯇꯝꯗ ꯅꯪꯁꯦ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯔꯝꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯅꯪꯁꯤ ꯄꯝꯃꯒ ꯃꯄꯥꯟꯗ ꯆꯤꯊꯣꯛꯅꯕ ꯇꯧꯈꯤꯕ ꯃꯇꯝ ꯃꯗꯨꯗ ꯊꯣꯡ ꯑꯁꯦ ꯍꯅꯨꯕꯤ ꯑꯃꯅ ꯂꯣꯟꯁꯤꯟꯈꯤ
ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯟꯗꯨꯅ ꯑꯃꯨꯛ ꯆꯦꯜꯂꯛꯂꯒ ꯅꯪꯅ ꯍꯤꯞꯄꯤꯕ ꯐꯃꯨꯡꯁꯦ ꯉꯁꯥꯏ ꯍꯅꯨꯕꯤ ꯑꯃꯅ ꯍꯤꯞꯂꯒ ꯂꯩꯔꯝꯕ ꯐꯃꯨꯡ ꯑꯗꯨꯗꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯝꯖꯥꯟꯕ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯍꯣꯏ ꯇꯉꯥꯏ ꯐꯗꯕꯅꯤ ꯀꯥꯡꯒ ꯂꯨꯈ ꯄꯨꯝꯅꯃꯛ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯤꯕꯅꯤ ꯀꯥꯡꯒꯗꯁꯨ ꯑꯩꯈꯣꯏꯅ ꯇꯣꯔꯆ ꯀꯥꯞꯄꯒ ꯊꯝꯃꯤꯁꯤ ꯎꯔꯦꯕꯗꯅ ꯑꯃꯝꯕ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯒꯤ ꯃꯐꯝꯅꯤ ꯑꯉꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯁꯨ ꯀꯤꯔꯣꯏꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯝꯖꯥꯟꯕꯅ ꯀꯥꯡꯈ ꯑꯗꯨꯗ ꯄꯥꯛꯊꯔꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯥꯡꯈꯗꯣ ꯄꯨꯡꯉꯥꯟ ꯉꯥꯟꯗꯨꯅ ꯂꯩꯔꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯂꯥꯏꯠꯁꯤꯡ ꯑꯗꯣ ꯊꯥꯗꯨꯅ ꯑꯗꯨꯃꯛ ꯊꯝꯂꯤ ꯀꯥꯗꯣ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯔꯤꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯥꯁꯤꯡ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯨꯕ ꯃꯇꯝꯗꯗꯤ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯔꯤ ꯑꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯑꯁꯤ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯊꯣꯛꯄ ꯄꯨꯅꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯩꯔꯥꯕꯅ ꯃꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯗ ꯑꯁꯣꯝ ꯊꯪꯕ ꯀꯥꯗ ꯂꯩꯔꯤꯕꯁꯤ ꯃꯤ ꯑꯣꯏꯔꯕꯖꯥꯠꯂꯣ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯔꯤꯁꯤ ꯌꯦꯟꯊꯣꯛꯅꯔꯁꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯕꯨꯠ ꯄ꯭ꯔꯦꯇ ꯅꯠꯇꯅ ꯍꯤꯡꯆꯥ ꯌꯦꯛꯇꯝꯕ ꯃꯤꯁꯤꯡꯁꯨ ꯂꯩꯔꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯦꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯧꯕꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯃꯩꯁꯤꯡꯗꯣ ꯇꯞꯅ ꯃꯨꯊꯔꯛꯂꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯂꯥꯏꯠꯁꯤꯡ ꯑꯁꯤꯗꯤ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯊꯥꯟꯕꯗ ꯕꯦꯇ꯭ꯔꯤ ꯂꯣꯏꯒꯗꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯖꯔ ꯁꯤꯊꯔꯛꯄꯁꯤꯗ ꯃꯈꯣꯏꯁꯨ ꯄꯨꯡꯉꯛ ꯉꯛꯂꯤ ꯑꯁꯨꯝꯅ ꯖꯔ ꯁꯤꯊꯔꯛꯂꯕ ꯃꯇꯨꯡꯗ ꯃꯨꯁꯤ ꯉꯥꯟꯊꯣꯛꯈ꯭ꯔꯤ ꯑꯁꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯍꯨꯝ ꯃꯔꯤ ꯑꯗꯣ ꯇꯞꯅ ꯂꯣꯏꯅꯃꯛ ꯃꯝꯊꯈꯤꯕ ꯑꯗꯨꯗꯤ ꯃꯃꯤ ꯁꯥꯃꯤ ꯇꯧꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯄꯨꯂꯞ ꯇꯥꯁꯤꯜꯂꯒ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯨꯁꯤ ꯉꯥꯟꯕ ꯂꯦꯝꯞ ꯑꯃ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯪꯁꯤꯜꯂꯛꯂꯒ ꯇꯥꯞ ꯄꯥꯏꯔꯒ ꯄꯨꯈꯤꯕꯗꯣ ꯃꯈꯣꯏꯅ ꯎꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗꯦ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯃꯇꯣꯝꯇ ꯍꯥꯡꯗꯣꯛꯂꯒ ꯂꯦꯝ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯄꯨꯈꯤꯕꯒꯨꯝ ꯃꯤ ꯑꯗꯨꯗꯤ ꯎꯗꯕꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯆꯠꯂꯤ ꯍꯥꯏꯕꯒꯤ ꯁꯥꯕꯥꯞꯇ ꯂꯦꯝ ꯑꯗꯨꯅ ꯄꯥꯏꯈꯠꯂꯒ ꯆꯠꯈꯤꯕꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯝꯖꯥꯟꯕꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯃꯛꯇꯗ ꯂꯦꯝ ꯑꯁꯤ ꯄꯥꯏꯗꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃꯅ ꯂꯦꯝ ꯑꯁꯤ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯃꯤ ꯑꯁꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯗꯦ ꯊꯋꯥꯏ ꯃꯤꯔꯦꯜ ꯍꯥꯏꯕꯗꯣ ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯧꯕꯒꯤ ꯂꯦꯡꯖꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ ꯃꯗꯨꯗ ꯊꯧꯕꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯁꯦꯟ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯌꯥꯝꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯄꯥꯏꯔꯛꯂꯤꯕ ꯑꯗꯣ ꯆꯣꯠ ꯂꯥꯎꯕꯒꯨꯝ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯧꯕꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯨꯁꯤꯟ ꯃꯨꯅ ꯆꯕꯤꯠ ꯂꯥꯎꯅ ꯄꯨꯝꯊꯔꯕ ꯑꯃꯗꯤ ꯁꯔꯨ ꯁꯔꯥꯡ ꯀꯌꯥ ꯎꯔꯕ ꯌꯦꯡꯕꯗ ꯀꯤꯔꯕ ꯈꯨꯠ ꯃꯀꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯊꯧꯕꯗꯤ ꯀꯟꯅ ꯂꯥꯎꯔꯒ ꯐꯔꯪ ꯆꯣꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯊꯧꯕꯅ ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ ꯈꯨꯠ ꯃꯀꯛ ꯆꯣꯠ ꯂꯥꯎꯕ ꯄꯠꯂꯤ ꯇꯧꯕ ꯑꯃꯅ ꯄꯥꯏꯔꯛꯂꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯒ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯧꯕꯗꯣ ꯀꯟꯅ ꯐꯥꯗꯨꯅ ꯌꯥꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯃꯇꯣꯝꯇ ꯉꯥꯎꯅ ꯐꯩꯅ ꯆꯦꯟꯊꯣꯛꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯊꯤꯅꯕꯗ ꯃꯇꯝ ꯑꯃꯨꯛ ꯂꯧꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯊꯧꯕꯕꯨ ꯌꯥꯟꯗꯨꯅ ꯐꯥꯔꯕꯒꯤ ꯇꯨꯡꯗ ꯃꯩꯔꯥꯕꯅ ꯊꯧꯕꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯗꯣ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯄꯒꯨꯝ ꯃꯈꯣꯏ ꯑꯍꯨꯝꯗ ꯌꯦꯡꯂꯛꯏ ꯃꯗꯨꯗ ꯂꯝꯖꯥꯟꯕꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯒꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯊꯦꯡꯒꯦꯔꯥ ꯃꯝꯒꯦꯔꯥ ꯑꯩꯈꯣꯏ ꯊꯣꯛꯈꯤꯅꯕ ꯇꯧꯔꯁꯤ ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯕꯅ ꯐꯒꯅꯤ ꯒꯥꯔꯤ ꯇꯥꯟꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯊꯧꯗꯣꯛꯈꯤꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯋꯥꯔꯁꯨ ꯋꯥꯅ ꯂꯩꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯅ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯁꯤꯜꯂꯕꯗꯤ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯅ ꯍꯦꯟꯅ ꯈꯪꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣই ꯍꯧꯖꯤꯛ ꯊꯣꯛꯈꯤꯕꯅ ꯐꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯂꯝꯌꯥꯟꯕ ꯊꯧꯕ ꯃꯩꯔꯥꯕ ꯑꯃꯗꯤ ꯄꯣꯏꯔꯩ ꯃꯈꯣꯏꯁꯤꯡ ꯑꯗꯣ
ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯝꯂꯤ ꯃꯝꯂꯤ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯂꯦꯝ ꯑꯍꯨꯝ ꯃꯔꯤ ꯑꯗꯣ ꯄꯥꯏꯈꯠꯂꯒ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯈꯣꯏꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯔꯣꯝꯗꯅ ꯁꯤꯡ ꯈꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯔꯣꯝ ꯊꯪꯕ ꯅꯥꯀꯜꯂꯣꯝꯗꯅ ꯎ ꯌꯥꯟꯕꯒꯤ ꯀꯣꯛ ꯀꯣꯛ ꯂꯥꯎꯕ ꯑꯍꯧꯕ ꯃꯈꯣꯜꯁꯤꯡ ꯇꯥꯔꯤ ꯑꯗꯨꯒ ꯎꯁꯥ ꯀꯌꯥ ꯌꯥꯟꯊꯕꯒꯤ ꯁꯦꯠꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯀꯌꯥꯁꯨ ꯇꯥꯔꯤ ꯇꯧꯔꯤꯕ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯇꯥꯅ ꯇꯥꯅ ꯃꯩꯔꯥꯕ ꯊꯧꯕ ꯄꯣꯏꯔꯩ ꯑꯃꯗꯤ ꯂꯝꯌꯥꯟꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯊꯣꯛꯂꯛꯄꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯐꯥꯎꯕꯗ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯨꯏ ꯊꯣꯡ ꯑꯗꯣ ꯄꯣꯅꯥ ꯄꯥꯟꯕ ꯊꯣꯡ ꯅꯠꯇꯦ ꯉꯁꯥꯏ ꯐꯛꯀꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯡꯗꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯀꯟꯅ ꯀꯟꯅ ꯆꯤꯡꯂꯕꯁꯨ ꯅꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯔꯤ ꯃꯥꯟꯅꯔꯒ ꯊꯣꯡ ꯑꯗꯣ ꯑꯃꯨꯛꯇ ꯄꯨꯟꯅ ꯄꯥꯏꯃꯤꯟꯅꯔꯒ ꯆꯤꯡꯊꯣꯛꯄꯗꯒꯤꯗꯤ ꯖꯦꯔꯦꯠ ꯖꯦꯔꯦꯠ ꯂꯥꯎꯅ ꯊꯣꯡꯅꯤꯄꯥꯟ ꯑꯗꯣ ꯁꯦꯒꯥꯏꯔꯒ ꯊꯣꯡ ꯑꯗꯨꯗꯤ ꯍꯥꯡꯗꯣꯛꯂꯤ ꯑꯗꯨꯝꯅ ꯊꯣꯡ ꯑꯗꯣ ꯍꯦꯛ ꯍꯥꯡꯗꯣꯛꯂꯨꯕꯒ ꯍꯅꯨꯕꯤ ꯑꯃ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯇꯨꯡ ꯑꯣꯟꯁꯤꯜꯂꯒ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯅꯨꯕꯤ ꯑꯗꯣ ꯆꯩꯁꯨꯁꯨ ꯄꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯅ ꯑꯕꯣꯛꯇꯤ ꯀꯅꯥꯅꯣ ꯁꯤꯗ ꯀꯩꯗꯧꯕꯒꯤ ꯂꯩꯔꯝꯂꯤꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯍꯅꯨꯕꯤ ꯑꯗꯣ ꯆꯩꯁꯨ ꯑꯗꯣ ꯀꯣꯛ ꯀꯣꯛ ꯁꯨꯗꯨꯅ ꯆꯠꯈ꯭ꯔꯒ ꯃꯥꯡꯒꯣꯜꯗꯒꯤ ꯁꯨꯃꯥꯡꯗ ꯐꯝ ꯂꯥꯎꯅ ꯆꯣꯡꯊꯈꯤ ꯑꯗꯨꯝꯅ ꯆꯣꯡꯊꯔꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯔꯤꯗꯣ ꯑꯁꯨꯝ ꯊꯣꯛꯂꯛꯂꯒ ꯒꯥꯔꯤ ꯂꯩꯍꯧꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯅꯕꯒꯤꯗꯃꯛꯇ ꯊꯣꯡꯒꯥꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯇꯨꯡ ꯊꯪꯂꯤꯕ ꯂꯝꯌꯥꯟꯕꯒꯤ ꯂꯦꯡꯖꯨꯝꯗ ꯉꯁꯥꯏꯒꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛꯀꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯈꯤ ꯂꯝꯌꯥꯟꯕ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯇꯨꯡꯗ ꯈꯪꯂꯩ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯍꯅꯨꯕꯤꯗꯣ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯅꯥꯛꯇ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯔꯒ ꯂꯦꯞꯂꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯂꯝꯌꯥꯟꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯣꯠꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯥꯄꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯈꯣꯡ ꯂꯧꯁꯤꯟꯕꯗꯒꯤ ꯎꯄ꯭ꯔꯥ ꯉꯧꯁꯤꯟꯗꯨꯅ ꯇꯨꯁꯜꯂꯤ ꯄꯣꯏꯔꯩ ꯊꯧꯕ ꯑꯃꯗꯤ ꯃꯩꯔꯥꯕ ꯂꯝꯌꯥꯟꯕꯅ ꯇꯧꯔꯤꯕꯗꯨꯗ ꯂꯩꯁꯟꯗꯨꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯝꯌꯥꯟꯕꯅ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯂꯩꯈꯠꯂꯛꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯗꯨꯒ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯅꯁꯨ ꯂꯥꯎꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯝꯌꯥꯟꯕꯕꯨ ꯃꯁꯥ ꯁꯥꯒꯠ ꯂꯥꯛꯇꯨꯅ ꯆꯤꯡꯈꯠꯂꯒ ꯒꯥꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯝꯌꯥꯟꯕꯗꯤ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯀꯅꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯌꯥꯎꯔꯤꯕꯁꯦ ꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯃꯁꯤꯗꯒꯤꯗꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ ꯁꯣ ꯍꯥꯡꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯆꯤꯡꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯁꯣ ꯍꯥꯡꯕ ꯁꯨꯡꯌꯥ ꯌꯥꯔꯛꯇꯕꯗꯒꯤ ꯄꯣꯏꯔꯩꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯤꯡꯁꯦꯜ ꯑꯗꯣ ꯊꯨꯒꯥꯏꯗꯨꯅ ꯃꯅꯨꯡꯂꯣꯝꯗꯒꯤ ꯍꯥꯡꯂꯕ ꯃꯇꯨꯡꯗ ꯃꯊꯪ ꯃꯣꯏ ꯑꯗꯣ ꯆꯪꯅꯔꯛꯂꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯈꯤꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯒꯥꯔꯤ ꯑꯗꯣ इखंग खंगौदना चका मरीमक तयार पोखाइदुना अमुक्ता पुन्ना गाड़ी अदो फमथख्री तौरिबो मगोंग असिदा मखोइ मरीना खंगली मदुदी अखोइ मफम मसिदगी अमुकना थोखिबा ngamlaroi हाइबसे मसिदगीदी मखोइ सिंग अदो गाड़ी अदुगी मनुंगदा तुमिना अदुमक लैरी अदुमा लैरीगे मतम मदुता गाड़ी अदुगी ममांगरोमदा हनुबी अमा सामदुना चटखिबदो मखोइना उइ मदु उबदा मखोइ मरीना मसिगे हनुबी माइबी असिना थोखलिबा ngaktani mahana maram moiraga khullasida misu loirama khunta lansi hale aduga ngasi su mahagna aikoi bu har kanabagi damakta tawri haiduna wa nganglingai ikhang khangauda gari ado kanagumba aman inbagum jiri jiri chatpa hori aduma torokpaduta makhoi maridi pakat khibana kana lauri gari aduki mingsel su thugai khrabanina mingsel thugai khiba gari aduki humai mahaki thongnaw ado haujikti iho hore मधुके नाकल लोमदा थौबा फमलिबनी मतम अदुदा थौबना कोइले लेदुनु जेंगलकपदा थोंनाव अदुगी हेक वांगदा यामना नकना हनुबेदो मंगक छलांगा नोनखलई मधु उबदा थौबदी यामना कन्ना लावरगा महाक्ति मनाक्ता लेरिबा ममानबा मैराबदा कन्ना कोनसिली मतम अदुदा मैराबना अस हनेदे हे निपा मानदबाइबो अदुमना हाइरकपा अदुदा थौबना न हुजकिदु उहुद्रो हा न हुजकिदु उहुद्रब्राबा मैराबना करीनो ऐति उहोदि अदुमना हाइरगा थौबदा माइ लेसिलि मतम मरुदा थौबना खंगली मदुदी मैराबगी नाकंदा माहानदी माबु थादोकलमलगा चखरे खलिबा लायु अदो फामदुन लेरै ngahak leibaga
सोदना थबक हौरक्लगनी हाइदुना महाक अदो यामना मी पाइना मनब अदुदा येंगदुन लेरी तांजा अदुमक्तदा इखंग खंगौदना कनासु चनद्रबा लंबी अदुदा मखोई नुपी तरा कुनमुक अदुगा नुपा तरा कुनमुक मखोई सलुप अमा गुजुंग काय कायदुन चेंथोरक्लगा हौजिक गाड़ी खामदुन लेरिबा मखोई ममानब अदुकी हेक मताइदा बुदुंग चेनखी मखोई चिरकलिबा मियुसिंग अदु ममाइदी अमत उब फंगदे फिना लोइदम खंदरी अदुगा मखुत्तसु मैरा खर पाइनरी असुमना तौदुना गुरुंग चेनखिबदो मखोई मरिनसु येंगदुन लेरी अदुबु हौजिक चेनखिबसिंग अदो गाड़ी अदुदगी खर हेक लापथोखिबगा लोइनमक ममी सामी तौदुना मांगखी मखोई मरिदो करी तौगदबनो हाइबा खंगदना तुमिना गाड़ी अदुगी मनुंगदा लेरी मदुदा लमजानबना अखोइसी युम अदुगी मनुंगदा अदुमक लेरमबना हेना फरमबजानी हौजिक करी तौगदबनो खंगदी अदुमना हायनदुना लेरिङै इखंग खंगौदना मखोइना लेरिबा गाड़ी तोंदुना लेरिबा फम अदुवाइदा आमुबो मैखु चबुल कया पाइसलक्लै अदुगा फम अदो आमुबो लेचिना सुमसुम कुपसिनख्रै गाड़ी मनुंगदा तोंदुना लेरिबा मखोइसिंग अदुदी पाखतखिबना लोइनरबनी अदुबु गाड़ी तौकदबनो हाइबा खंगदबनिना तुमिना अदुमक येंगदुना लेरी असुमना तौरिङै मतम मसिदा गाड़ी अदो कनागुंबा अमना तपना इनबा हौरई गाड़ी अदो इलक्पदुदा मखोइ ममानबा मरी अदुदी यामना हराउरी गाड़ी अदुगा माय अदो चुमलगा अदुमक सहर यौनबा थौखरगा लोइरी गाड़ी अदो असुम तपना इलंबदगी यामना थुना यांगना इनबा हौरक्लै मसिदगी खंगदना गाड़ी अदो असुम यांखलक्पदगी मखोइ ममानबा मरी अदुना गाड़ी अदुगी ममाय अदो सुमथोकनबगीदमक्ता होनरी अदुबु सुमथोकपा सुंगम ngamlamde हारिबा खुल असिकी मनाक्ता लेरिबा पिक्टर तौबा लंबी अमदा गाड़ी अदो यामना थौजिलक्ली असुमना थौजिलक्लबगी तुंगदा ngamtak तौबा सिंग अमदा गाड़ी अदो यामना इंखतखी अदुमना इंखतखिबा अदुता मखोइ ममानबा मरी अदुदी कइनो तौरिबसिबो हादुना कोइलाउ लाउरी चोंथोकपसु ngamदबगुम तौ गाड़ी अदो यामना इंखतलमबगी तुंगदा गाड़ी अदो इलिबा मी अदुना खंथा थादोखिबदगी गाड़ी अदो मनिंग हंदुना वांगलबसिंग अदुदगी जरा थौथरकपदा कंट्रोल तौबा ngamदबदगी गाड़ी अदो थरो ओंदुना लेमाय यौरखी मतवासुमना गाड़ी अदुना थरो ओंदुना चिंखोंग यौरकपददी गाड़ी अदुदा तोंगलिबा मखोइ मरी अदुदी यान मथिना सोकलै मसिदगी मखोइ मरी अदो ज्ञान मांगदुना अदुमक तानखरबनी मसिगी मतुंग मथंगी नोंगालै नोंगालब फावदा मखोइना लाक्तबदुदा युंगी मियोइसिंग पाखतनरदुना मखोइना ngasai ngarang live थाखिबा वीडियो अदो येंगली मतमरुदा मखोइना चक्कदौरिबा लमसिंग अदुगी matangda लोइनम वारी लिबदा नतना खंगहललक्पदगी मखोइगी ममानबा मरी अदुगी मपासिंग अदुना थीबा थोलखी पुलिस का लोइनना असुमना तौदुना पुलिस जाउना थीबु होंबगी थबक चथदुना खुल अदुदा लाका मतमददी मखोइ मरी अदो यामना वाना तारादुना लेरमखी मतमसी अयुकी पुंग 3 मुक तारबनी मतमरुदा मैराबा थौबा पोइरई अमदि लमयानबा मखोइ अहुम मसिना लाक्लिबा मपासिंग अमदि पुलिसिंग अदु उजबदा मखोइ सोइदनी हिंगलगनी हायदुना हराउखी असुमना तौदुना मखोइ मरी अदो युमलोमदा पुथोरक्लै मदुगी मतुंगदा हप्ता अमरोम लाइकतनरबगी तुंगदा मखोइ तपना लोइनमक फगलक्लै हारिबा नुमित असिदगी मफम मसिदा कनागुंबा अमता चंगबा याद्रे हाइबसे मैराबा थौबा पोइरई अमदि लमजानबा मखोइ मरिनसु मखोइगी एकाउंट अदुदा मयाम तारनबा खंगनखी अमदि हारिबा मखोइ मरिगी थौदोक असे यामना कन्ना मयामना खंगनबा अमदि थिगतनबा अमदि ताबदा नुंगाइबा वारी अमा ओइखी हारिबा नुमित असिदगी मखोइ मरिदी अमुखन्ना अदुगुंबा बुटपेट की मरमदा थिजन होमजनबगी थबक असे अमुखन्ना तौखिद्रे वारी असी मतंग असिदा लोइसिनजरी वारी असी पाथोकसबा मतमदा सोइखिलानखिबा वाहै वता खिबि ताबिरिबा पुनमकना पुचल चाउना ngakpigani mayambu aroibada amuka hanna khurumjari।